ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯁꯤꯡꯕꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯥꯕꯨꯡ ꯒ꯭ꯌꯥꯅ ꯆꯠꯊꯣꯛꯆꯝꯅ ꯏꯕꯤꯕ ꯂꯝꯆꯠꯀꯥꯝꯕꯤꯒꯤ ꯃꯔꯤꯁꯨꯕ ꯁꯔꯨꯛ ꯃꯃꯥꯗꯒꯤ ꯃꯆꯥꯅꯨꯄꯤꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ ꯑꯃꯗꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯣꯌꯥ ꯁꯨꯁꯤꯂꯥꯒꯤ ꯍꯣꯇꯦꯜꯗ ꯄꯨꯡꯐꯝ ꯀꯥꯏꯗꯅ ꯆꯥ ꯊꯛꯄ ꯂꯥꯛꯏ꯫ ꯃꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄꯒꯤ ꯃꯔꯝ ꯁꯨꯁꯤꯂꯥꯅꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯃꯥꯅ ꯈꯪꯖꯕ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯆꯥ ꯕꯣꯔꯥꯅ ꯍꯥꯎꯕꯒꯤ ꯑꯁꯤꯅꯤ꯫ ꯍꯣꯏ, ꯆꯥ ꯕꯣꯔꯥꯕꯨꯗꯤ ꯇꯁꯦꯡꯅꯃꯛꯀꯤꯁꯨ ꯍꯥꯎꯏ, ꯑꯗꯨꯕꯨ ꯂꯣꯌꯥꯅ ꯂꯥꯛꯂꯤꯕꯗꯤ ꯆꯥ ꯕꯣꯔꯥ ꯍꯥꯎꯕꯒꯤ ꯉꯥꯛꯇꯁꯨ ꯅꯠꯇꯦ, ꯃꯤꯠ ꯍꯔꯥꯎꯅꯕꯒꯤꯅꯤ꯫ ꯁꯨꯁꯤꯂꯥꯒꯤ ꯅꯤꯡꯊꯤꯔꯕ ꯍꯛꯆꯥꯡꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯅꯤ꯫ ꯑꯄꯥꯝꯕ ꯄꯣꯠꯁꯛꯇ ꯊꯤꯒꯠꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯂꯣꯌꯥꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯂꯒ ꯁꯨꯁꯤꯂꯥꯒꯤ ꯃꯔꯝꯗ ꯊꯤꯒꯠꯄ ꯍꯧꯔꯛꯏ꯫ ꯊꯤꯒꯠꯄꯗꯒꯤ ꯈꯪꯂꯛꯈꯤ ꯁꯨꯁꯤꯂꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯦ ꯍꯥꯏꯕꯁꯤ꯫ ꯗꯣꯛꯇꯔꯅ ꯑꯅꯥꯕꯒꯤ ꯂꯥꯏꯑꯣꯡ ꯌꯦꯡꯂꯒ ꯍꯤꯗꯥꯛ ꯊꯥꯕꯒꯨꯝ ꯂꯣꯌꯥꯁꯨ ꯅꯨꯄꯤꯒꯤ ꯑꯁꯣꯝꯕꯗ ꯍꯤꯗꯥꯛ ꯊꯥꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩ꯫ ꯃꯥꯅ ꯊꯥꯕ ꯍꯤꯗꯥꯛꯇ ꯑꯃꯨꯛꯇ ꯁꯣꯏꯕ ꯌꯥꯎꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯁꯨꯁꯤꯂꯥꯒꯤ ꯑꯁꯣꯝꯕꯗ ꯍꯤꯗꯥꯛ ꯊꯥꯔꯒꯦ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯈꯟꯈꯤ꯫ ꯅꯣꯡꯃ ꯃꯍꯧꯁꯥꯒꯨꯝ ꯂꯣꯌꯥ ꯍꯣꯇꯦꯜ ꯑꯁꯤꯗ ꯆꯥ ꯊꯛꯏ꯫ ꯅꯨꯃꯤꯠꯁꯤꯁꯨ ꯇꯟꯖꯥ ꯆꯥꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯥ ꯃꯇꯣꯝꯇꯅꯤ ꯆꯥ ꯊꯛꯂꯤꯕꯁꯤ꯫ ꯃꯁꯤ ꯐꯠꯇꯕ ꯃꯤꯁꯤꯡꯒꯤ ꯐꯠꯇꯕ ꯇꯧꯔꯝꯗꯥꯏꯗ ꯏꯁꯣꯔꯅ ꯄꯤꯕ ꯇꯟꯖꯥ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯐꯠꯇꯕ ꯃꯤꯁꯤꯡꯅ ꯐꯠꯇꯕ ꯇꯧꯅꯅꯕ ꯍꯥꯏꯗꯅ ꯏꯁꯣꯔꯅ ꯏꯟꯁꯤꯟꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯂꯣꯌꯥ ꯆꯥ ꯊꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯃꯅꯤ ꯕꯦꯒꯇꯒꯤ 500 ꯆꯞꯄꯤ ꯑꯃ ꯁꯠꯇꯣꯛꯑꯒ ꯍꯥꯏꯔꯛꯏ, "ꯏꯇꯩꯃ, ꯄꯩꯁꯥꯁꯦ ꯁꯤꯗꯒꯤ ꯂꯧꯕꯤꯍꯧꯔꯣ"꯫ ꯁꯨꯁꯤꯂꯥ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ, ꯑꯗꯨꯒ ꯄꯩꯁꯥꯗ ꯌꯦꯡꯂꯒ ꯁꯥꯎꯔꯥꯡꯅꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ, ꯂꯨꯄꯥ 10 ꯈꯛꯀꯤꯕꯨ ꯂꯨꯄꯥ 500 ꯆꯞꯄꯤ ꯑꯃ ꯊꯥꯗꯔꯛꯏꯕꯁꯤꯕꯣ"꯫ ꯂꯣꯌꯥꯅ ꯈꯪꯉꯤ ꯋꯥꯍꯩꯁꯤꯃꯛ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯃꯁꯤ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯥꯟꯅꯅ ꯁꯦꯝ ꯁꯥꯔꯒ ꯄꯨꯔꯛꯄ ꯋꯥꯍꯩꯅ ꯊꯨꯅ ꯑꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯈꯪꯉꯤ ꯏꯇꯩꯃꯅ ꯁꯣꯏꯗꯅ ꯁꯥꯎꯅꯤꯡꯒꯅꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯅꯅꯥꯎꯕꯨ ꯋꯥꯔꯧꯕꯤꯒꯅꯣ, ꯑꯁꯣꯏꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯗꯨꯅ ꯇꯧꯕꯅꯤ"꯫ ꯁꯨꯁꯤꯂꯥ ꯑꯃꯨꯛꯀꯁꯨ ꯁꯥꯎꯔꯥꯡꯅꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯕꯨ ꯍꯥꯏꯕꯅꯤ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯄꯤꯛꯂꯕ ꯍꯣꯇꯦꯜꯁꯤꯗ ꯀꯗꯥꯏꯗꯒꯤ 500ꯒꯤ ꯑꯆꯣꯏꯕꯅꯣ? ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯍꯣꯇꯦꯜ ꯐꯝꯕꯁꯤꯗ ꯑꯁꯤ ꯌꯧꯅꯕꯨ ꯑꯃꯇ ꯁꯤꯠꯇꯦ"꯫ ꯂꯣꯌꯥꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯅ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯑꯣꯏꯔꯒ ꯏꯇꯩꯃ, 500ꯁꯤ ꯑꯗꯨꯝ ꯄꯥꯏꯕꯤꯍꯧꯔꯣ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯄꯗ ꯍꯟꯕꯤꯔꯣ"꯫ ꯁꯨꯁꯤꯂꯥ ꯁꯥꯎꯅꯤꯡꯕ ꯃꯃꯥꯏꯗꯨ ꯍꯟꯖꯤꯟꯗꯅ ꯍꯥꯏꯔꯛꯏ, "ꯁꯦ ꯏꯕꯨꯡꯉꯣ, ꯅꯪꯒꯤ 500ꯁꯦ ꯄꯨꯈ꯭ꯔꯣ, ꯂꯨꯄꯥ 10ꯒꯤꯗꯃꯛꯇ ꯃꯁꯤ ꯂꯧꯕ ꯍꯧꯅꯗꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯁꯤꯂꯥ ꯃꯁꯥꯗꯨ ꯐꯠ ꯂꯩꯁꯤꯟꯈꯤꯗꯨꯅ ꯈꯥꯡꯗ ꯂꯩꯔꯤꯕ ꯕꯣꯔꯥꯗꯨ ꯄ꯭ꯔꯞ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯤ꯫ ꯂꯣꯌꯥ ꯍꯥꯏꯐꯦꯠ ꯃꯥꯏꯊꯣꯡ ꯂꯪꯁꯤꯜꯂꯒ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯩꯃ, ꯃꯗꯨ ꯅꯨꯡꯉꯥꯏꯇꯦ, ꯆꯥꯒꯩ ꯆꯥꯊꯣꯛꯂꯒ ꯂꯥꯟꯅ ꯈꯟꯕꯤꯒꯅꯣ, ꯍꯌꯦꯡ ꯁꯣꯏꯗꯅ ꯍꯟꯕꯤꯌꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ 500 ꯆꯞꯄꯤꯗꯨ ꯊꯝꯂꯝꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯥꯛꯏ꯫ ꯁꯨꯁꯤꯂꯥ ꯃꯃꯥꯏ ꯂꯩꯊꯣꯛꯂꯛꯑꯒ ꯁꯨꯛꯇꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯇꯥꯔꯤꯕ 500 ꯆꯞꯄꯤꯗꯨ ꯈꯨꯟꯒꯠꯂꯒ ꯕꯥꯛꯁꯤꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯆꯤꯟꯗ ꯁꯥꯎꯅ ꯁꯣꯜꯂꯛꯏ, "ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯁꯤ ꯁꯥꯔꯤꯅꯣ"꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯂꯣꯌꯥ ꯁꯨꯁꯤꯂꯥꯒꯤ ꯍꯣꯇꯦꯜꯗ ꯂꯥꯛꯈꯤꯗꯦ꯫ ꯊꯪꯅꯅ ꯅꯨꯃꯤꯠ 4ꯅꯤ ꯐꯥꯎ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯁꯨꯁꯤꯂꯥꯁꯨ ꯃꯥꯒꯤ 500 ꯆꯞꯄꯤꯗꯨ ꯀꯥꯏꯊꯣꯛꯇꯅ ꯑꯗꯨꯃꯛ ꯊꯝꯖꯔꯝꯃꯅꯤ꯫ ꯑꯗꯨꯕꯨ 5ꯅꯤ ꯁꯨꯕꯒꯤ ꯑꯌꯨꯛꯇ ꯃꯄꯨꯔꯣꯏꯕꯒꯤ ꯍꯤꯗꯥꯛ ꯂꯩꯅꯅꯕ ꯄꯩꯁꯥ ꯂꯩꯇꯕꯗꯒꯤ ꯂꯣꯌꯥꯒꯤ 500 ꯆꯞꯄꯤꯗꯨ ꯁꯤꯖꯤꯟꯅꯊꯣꯛꯈ꯭ꯔꯦ꯫ ꯈꯟꯖꯈꯤ ꯑꯃꯨꯛ ꯇꯞꯅ ꯁꯥꯒꯠꯂꯕ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯅ꯫ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯂꯣꯌꯥ ꯃꯥꯅ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯂꯥꯛꯏ꯫ ꯃꯥꯅ ꯏꯇꯠ ꯇꯠꯇꯅ ꯐꯝꯕ ꯑꯋꯥꯡ ꯑꯣꯜꯂꯒ ꯊꯥꯕ ꯕꯦꯟꯁꯇꯨꯗ ꯐꯝꯃꯤ꯫ ꯍꯦꯛ ꯐꯝꯊꯕꯒ ꯍꯥꯏꯔꯛꯏ, "ꯏꯇꯩꯃ, ꯆꯥꯒ ꯕꯣꯔꯥꯒ ꯄꯤꯕꯤꯔꯛꯑꯣ"꯫ ꯂꯣꯌꯥ ꯂꯥꯛꯄ ꯎꯕꯗ ꯁꯨꯁꯤꯂꯥꯗꯨ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯄꯤꯅꯕ ꯄꯩꯁꯥꯗꯨ ꯁꯨꯅ ꯕꯥꯛꯁꯤꯗ ꯇꯥꯗꯕꯒꯤꯅꯤ꯫ ꯃꯥꯅ ꯈꯟꯖꯔꯝꯕꯗꯤ ꯅꯨꯃꯤꯠ 2-3 ꯂꯥꯛꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯁꯥꯒꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯆꯥꯒ ꯕꯣꯔꯥꯒꯗꯨ ꯄꯨꯔꯛꯇꯨꯅ ꯂꯣꯌꯥꯗ ꯄꯤꯔꯝꯃꯤ꯫ ꯂꯣꯌꯥꯅ ꯆꯥꯒ ꯕꯣꯔꯥꯒꯗꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯍꯧꯒꯠꯂꯤ꯫ ꯃꯅꯤ ꯕꯦꯒ ꯁꯠꯇꯣꯛꯂꯒ
ꯆꯥꯝꯃꯉꯥ ꯆꯞꯄꯤ ꯑꯃ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯕꯣꯔꯥ ꯍꯧꯔꯤꯕꯤ ꯁꯨꯁꯤꯂꯥꯒꯤ ꯇꯨꯡꯗ ꯂꯦꯞꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯩꯃ ꯁꯦ ꯄꯩꯁꯥꯁꯦ ꯁꯤꯗꯒꯤ ꯂꯧꯍꯧꯔꯣ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯨꯁꯤꯂꯥ ꯉꯛꯏ ꯃꯁꯥꯗꯨ ꯂꯩꯊꯣꯛꯑꯒ ꯂꯣꯌꯥꯗ ꯌꯦꯡꯒ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯍꯥꯟ ꯅꯪꯒꯤ ꯄꯩꯁꯥ ꯂꯩꯍꯧꯔꯤꯗꯨꯗꯤ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯟꯅꯗꯤ ꯈꯟꯒꯅꯣ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯅꯨꯃꯤꯠ 6-4 ꯐꯥꯎ ꯀꯥꯏꯊꯣꯛꯇꯅ ꯊꯝꯂꯝꯕꯅꯤ ꯅꯇꯩꯃꯁꯦ ꯂꯥꯏꯔꯕꯤ ꯑꯣꯏꯔꯕꯁꯨ ꯃꯤꯅꯝꯕ ꯑꯣꯏꯗꯕ ꯉꯥꯡꯕꯗꯣ ꯇꯁꯦꯡꯅ ꯍꯩꯇꯦ ꯁꯩꯇꯅ ꯁꯥꯈꯤ ꯑꯃꯝ ꯑꯉꯥꯟꯅ ꯈꯪꯁꯅꯣ ꯉꯁꯤ ꯈꯛꯇꯅꯤ ꯉꯁꯤ ꯑꯌꯨꯛ ꯅꯪꯒꯤ ꯇꯥꯗꯒꯤ ꯍꯤꯗꯥꯛ ꯂꯩꯕꯗ ꯄꯩꯁꯥ ꯁꯨꯗꯕꯒꯤ ꯁꯤꯖꯤꯟꯅꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯐꯥꯎꯁꯤꯗ ꯂꯨꯄꯥ 150ꯃꯨꯛꯇꯤ ꯇꯥꯔꯝꯒꯅꯤ ꯃꯗꯣ ꯅꯪ ꯄꯨꯈ꯭ꯔꯣ ꯑꯋꯥꯠꯄꯗꯨꯅ ꯍꯌꯦꯡ ꯆꯥ ꯊꯛꯄ ꯂꯥꯛꯄꯗ ꯏꯇꯩꯃꯅ ꯄꯤꯔꯒꯦ ꯃꯗꯨ ꯇꯥꯕꯗ ꯂꯣꯌꯥ ꯍꯔꯥꯎꯏ ꯃꯁꯤꯗ ꯇꯥꯅꯕ ꯊꯑꯣꯏꯅ ꯁꯤꯜꯂꯒꯕꯨ ꯀꯔꯤꯒꯤꯁꯨ ꯍꯔꯥꯎꯔꯣꯏ ꯍꯣꯠꯅꯖꯃꯟꯒꯤ ꯆꯥꯗ 50ꯗꯤ ꯃꯥꯏ ꯄꯥꯛꯂꯦ ꯈꯟꯖꯈꯤ ꯃꯥꯅ ꯈꯪꯁꯤꯟꯅꯗꯕ ꯀꯧꯁꯤꯟꯅꯕ ꯁꯥꯔꯒ ꯅꯣꯛꯅ ꯅꯣꯛꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦꯍꯦ ꯅꯍꯥꯟ ꯑꯩꯅ ꯂꯨꯄꯥ 500 ꯆꯞꯄꯤ ꯑꯃ ꯊꯅꯝꯃꯤꯀꯣ ꯃꯗꯨ ꯑꯩ ꯇꯁꯦꯡꯅ ꯀꯥꯎꯏ ꯏꯇꯩꯃ ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ ꯄꯨꯔꯥ ꯀꯥꯎꯈ꯭ꯔꯕꯅꯤ ꯐꯅꯗꯨꯝ ꯐꯔꯦ ꯏꯇꯩꯃ ꯃꯗꯨꯒꯤ ꯄꯩꯁꯥꯅ ꯇꯥꯗꯒꯤ ꯍꯤꯗꯥꯛ ꯂꯩꯅꯩ ꯇꯥꯕ ꯃꯇꯝꯗ ꯅꯅꯥꯎ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯔꯦ ꯑꯅꯥꯕꯕꯨ ꯐꯕ ꯑꯣꯏꯔꯁꯅꯨ ꯃꯗꯨꯒꯤ ꯄꯩꯁꯥꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯤꯔꯛꯑꯅꯨ ꯃꯗꯣ ꯑꯩꯅ ꯀꯥꯎꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯄꯩꯁꯥ ꯑꯣꯏꯗ꯭ꯔꯕꯅꯤ ꯏꯇꯩꯃ ꯑꯗꯨꯅ ꯉꯁꯤꯒꯤꯁꯨ ꯑꯗꯨꯝ ꯂꯧꯕꯤꯍꯧꯔꯣ ꯁꯨꯁꯤꯂꯥ ꯃꯅꯨꯡꯒꯤ ꯑꯥꯔꯊ ꯈꯪꯗꯕꯅ ꯍꯔꯥꯎꯏ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯂꯛꯏ ꯍꯥꯏꯗ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯋꯥꯅꯣ ꯏꯕꯨꯡꯉꯣ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯨꯕꯣ ꯇꯁꯦꯡꯅꯃꯛꯀꯤꯁꯨ ꯃꯇꯝ ꯑꯗꯨꯗ ꯂꯨꯄꯥ 500 ꯆꯞꯄꯤ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯆꯥꯎꯏ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯆꯦꯡ ꯀꯤꯂꯣꯗ ꯂꯨꯄꯥ 13-15 ꯄꯤꯔꯤꯉꯩꯒꯤꯅꯤ ꯂꯣꯌꯥꯅ ꯅꯨꯡꯉꯥꯏꯔꯕ ꯃꯨꯠ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕꯅꯤ ꯏꯇꯩꯃ ꯇꯥꯗꯒꯤ ꯑꯅꯥꯕꯗ ꯅꯅꯥꯎꯅ ꯃꯇꯦꯡ ꯄꯥꯡꯖꯔꯕꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤꯁꯨ ꯂꯨꯄꯥ 500 ꯁꯤꯗꯒꯤ ꯑꯗꯨꯝ ꯂꯧꯕꯤꯍꯧꯔꯣ ꯁꯨꯁꯤꯂꯥ ꯍꯔꯥꯎꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟꯅꯔꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣꯒꯤ ꯄꯨꯛꯁꯤꯡ ꯆꯥꯎꯕ ꯃꯇꯧꯁꯤ ꯎꯕ ꯃꯇꯝꯗ ꯅꯇꯩꯃ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏ ꯃꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯅ ꯂꯃꯟ ꯁꯤꯟꯒꯗꯕꯅꯣ ꯍꯥꯏꯕ ꯅꯇꯩꯃ ꯈꯪꯗ꯭ꯔꯦ ꯀꯔꯤꯒꯤ ꯉꯁꯤꯒꯤ ꯄꯩꯁꯥ ꯂꯧꯒꯗꯧꯔꯤꯕꯅꯣ ꯂꯧꯔꯔꯣꯏ ꯃꯗꯨꯗ ꯂꯣꯌꯥꯅ ꯍꯦꯟꯅ ꯐꯕ ꯑꯃꯗꯤ ꯐꯖꯕ ꯃꯇꯧ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯂꯧꯔꯣꯏꯗꯧꯔꯤꯕꯅꯣ ꯏꯇꯩꯃ ꯂꯧꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯥ ꯊꯛꯄ ꯆꯪꯂꯛꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯀꯔꯤꯁꯨ ꯂꯩꯇꯕ ꯁꯦꯟꯐꯝꯗꯨꯒꯤ ꯏꯇꯩꯃꯅ ꯑꯩꯕꯨ ꯀꯔꯤꯒꯤ ꯋꯥꯡꯅ ꯈꯟꯕꯤꯔꯤꯕꯅꯣ ꯁꯨꯁꯤꯂꯥꯅ ꯄꯥꯈꯠꯅ ꯍꯥꯏ ꯀꯔꯤꯒꯤ ꯆꯪꯂꯣꯏꯗꯧꯔꯤꯕꯅꯣ ꯏꯄꯥꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯀꯗꯕꯅꯤ ꯑꯗꯣ ꯅꯪꯅ ꯄꯤꯅꯤꯡꯉꯦ ꯍꯥꯏꯔꯕꯁꯨ ꯑꯁꯣꯏꯕ ꯂꯩꯇꯦ ꯊꯥꯖꯗ꯭ꯔꯒꯁꯨ ꯌꯦꯡꯉꯣ ꯅꯇꯩꯃ ꯄꯥꯛꯁꯤ ꯍꯥꯡꯗꯣꯛꯀꯦ 10 ꯆꯞꯄꯤ 2ꯗꯒꯤ ꯍꯦꯟꯅ ꯇꯥꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯁꯤꯂꯥꯅ ꯄꯥꯛꯁꯤꯗꯨ ꯍꯥꯡꯗꯣꯛꯍꯜꯂꯒ ꯌꯦꯡꯍꯜꯂꯤ ꯂꯣꯌꯥꯅ ꯄꯥꯛꯁꯤꯗ ꯌꯦꯡꯉꯛꯏ ꯑꯗꯨꯕꯨ ꯃꯗꯨꯗ ꯋꯥꯈꯟꯗꯤ ꯊꯝꯂꯝꯗꯦ ꯌꯦꯡꯗꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯛ ꯌꯦꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯁꯨꯁꯤꯂꯥꯅ ꯃꯉꯣꯟꯗ ꯏꯄ꯭ꯋꯥ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯅꯤ ꯃꯗꯨꯅ ꯃꯥꯒꯤ ꯁꯥꯒꯠꯂꯨꯕ ꯑꯁꯥꯗ ꯏꯊꯤꯟ ꯄꯤꯔꯛꯄꯒꯨꯝ ꯐꯥꯎꯈꯤ ꯀꯔꯤꯅ ꯍꯥꯏꯕꯕꯨ ꯏꯄ꯭ꯋꯥ ꯍꯥꯏꯔꯒꯗꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯄꯥꯒꯨꯝꯅ ꯈꯟꯅꯩ ꯏꯅꯥꯎ ꯍꯥꯏꯔꯒꯗꯤ ꯕꯦꯕꯥꯔ ꯈꯔ ꯀꯥꯏꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯑꯁꯤꯅꯤ ꯃꯍꯥꯛꯅ ꯅꯣꯛꯅꯤꯡꯗꯅ ꯀꯥꯡꯅꯣ ꯑꯃ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯏꯇꯩꯃ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯁꯣꯏꯕ ꯈꯔꯗꯣ ꯃꯤꯉꯣꯟꯗ ꯍꯟꯅꯕ ꯁꯤꯖꯤꯟꯅꯅꯕ ꯑꯗꯨꯝ ꯊꯝꯖꯤꯜꯂꯣ ꯑꯩꯍꯥꯛ ꯇꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯗꯤ ꯉꯁꯤꯅ ꯂꯣꯏꯕꯁꯨ ꯅꯠꯇꯅ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯌꯥ 500 ꯆꯞꯄꯤꯗꯨ ꯊꯥꯗꯔꯝꯃꯒ ꯃꯃꯥ ꯂꯩꯗꯨꯅ ꯆꯠꯈꯤ ꯁꯨꯁꯤꯂꯥ ꯋꯥ ꯑꯝꯇ ꯍꯥꯏꯗꯅ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ ꯀꯔꯤ ꯈꯜꯂꯨꯕꯅꯣ ꯈꯪꯗꯦ ꯅꯣꯛꯐꯦꯠ ꯇꯧꯔꯒ 500 ꯆꯞꯄꯤꯗꯨ ꯈꯨꯝꯒꯠꯂꯒ ꯄꯥꯛꯁꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯤ ꯉꯁꯤꯗꯤ ꯁꯨꯁꯤꯂꯥ ꯑꯍꯤꯡ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯇꯨꯝꯕ ꯌꯥꯈꯤꯗꯦ 500 ꯆꯞꯄꯤꯒꯤ ꯃꯔꯝꯗ ꯈꯟꯕ ꯍꯧꯔꯛꯏ ꯃꯔꯝ ꯂꯩꯇꯅ ꯄꯩꯁꯥ ꯆꯦꯛꯁꯤꯟꯗꯕ ꯍꯧꯅꯗꯦ ꯃꯃꯤꯡ ꯈꯪꯗꯕ ꯂꯩꯐꯝ ꯈꯪꯗꯕ ꯃꯁꯥ ꯅꯥꯟꯕ ꯄꯥꯈꯪ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯟꯗꯨ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯈꯪꯅꯤꯡꯂꯛꯏ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯐ꯭ꯂꯥꯁꯕꯨ ꯑꯣꯏꯅꯁꯨ ꯍꯪꯒꯠꯅ ꯎꯔꯛꯏ ꯈꯜꯂꯛꯏ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯋꯥꯇꯥ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯨꯛꯅꯤꯡ ꯊꯝꯂꯕ꯭ꯔꯥ ꯍꯥꯏꯅ ꯃꯁꯤ ꯍꯦꯛ ꯈꯜꯂꯨꯕ ꯃꯇꯝꯗ ꯁꯨꯁꯤꯂꯥꯗꯨ ꯆꯤꯡꯕꯥꯡ ꯀꯥꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ
ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯕꯨ ꯃꯍꯥꯛꯀꯤ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯒ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯅꯧꯔꯤꯕ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯊꯝꯃꯤ ꯈꯟꯖꯕꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯐꯦꯠ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯝꯃꯒ ꯑꯍꯤꯡꯅ ꯊꯦꯡꯉꯛꯄꯒꯤ ꯃꯇꯤꯛ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯇꯨꯡꯐꯝ ꯇꯥꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯗꯨ ꯂꯣꯌꯥ ꯁꯨꯁꯤꯂꯥꯒꯤ ꯍꯣꯇꯦꯜꯗ ꯂꯥꯛꯈꯤꯗꯦ꯫ ꯍꯨꯝꯅꯤ ꯁꯨꯕꯒꯤ ꯅꯨꯃꯤꯠꯇꯨꯗ ꯂꯥꯛꯏ꯫ ꯃꯁꯤꯁꯨ ꯃꯥꯒꯤ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯃꯥ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯉꯤ꯫ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯆꯥꯕ ꯌꯥꯗꯕꯒꯨꯝ ꯍꯥꯊꯨ ꯍꯥꯊꯨꯕꯅ ꯃꯥꯏ ꯄꯥꯛꯂꯣꯏ꯫ ꯃꯔꯩ ꯑꯃꯅ ꯐꯥꯔꯒ ꯂꯦꯡꯕ ꯑꯣꯠꯄ ꯌꯥꯗ꯭ꯔꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯀꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯣꯇꯦꯜ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯍꯧꯁꯥꯒꯨꯝ ꯆꯥꯒ ꯕꯣꯔꯥꯒ ꯗꯤꯃꯥꯟ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯅ ꯍꯦꯛ ꯐꯝꯕ ꯕꯦꯟꯁ ꯑꯗꯨꯗ ꯐꯝꯃꯤ꯫ ꯉꯁꯤꯁꯨ ꯁꯨꯁꯤꯂꯥꯒꯤ ꯍꯣꯇꯦꯜꯗ ꯃꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯇꯧꯕꯒꯤꯕꯨꯗꯤ ꯃꯥꯒꯤ ꯍꯣꯇꯦꯜꯁꯤ ꯃꯤ ꯀꯨꯡꯗꯕ ꯐꯔꯛ ꯇꯥꯕ ꯃꯐꯝꯅꯤ꯫ ꯑꯗꯨꯅ ꯄꯣꯠꯁꯤꯁꯨ ꯀꯌꯥ ꯄꯥꯡꯗꯦ꯫ ꯑꯗꯨꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯒꯤ ꯍꯤꯡꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯣꯌꯥꯅꯁꯨ ꯃꯤꯔꯛ ꯇꯥꯔꯛ ꯌꯦꯡꯂꯒ ꯆꯪꯂꯛꯏꯕꯅꯤ꯫ ꯁꯨꯁꯤꯂꯥꯅ ꯆꯥꯒ ꯕꯣꯔꯥꯒꯗꯨ ꯄꯨꯗꯨꯅ ꯂꯣꯌꯥꯒꯤ ꯐꯁꯥꯡ ꯑꯗꯨꯗ ꯊꯝꯃꯤ꯫ ꯍꯦꯛ ꯊꯝꯕꯒ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯤ ꯏꯕꯨꯡꯉꯣ? ꯉꯔꯥꯡ ꯅꯍꯥꯟꯒꯗꯤ ꯂꯥꯛꯇ꯭ꯔꯕꯗꯤ?" ꯂꯣꯌꯥꯅ ꯈꯨꯠꯁꯤ ꯀꯣꯠꯂꯒ ꯌꯥꯝꯅ ꯑꯥꯔꯊ ꯂꯩꯕ ꯋꯥꯍꯩꯅ ꯍꯥꯏꯔꯛꯏ, "ꯃꯃꯥꯡꯒꯤ ꯅꯨꯃꯤꯠ 4-5ꯅꯤ ꯂꯥꯛꯈꯤꯗꯕꯗꯨꯗꯤ ꯏꯇꯩꯃꯁꯤ ꯑꯩꯉꯣꯟꯗ ꯍꯪꯈꯤꯗꯦꯀꯣ? ꯑꯗꯨꯒ ꯂꯥꯛꯈꯤꯕꯗꯧꯅ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯂꯥꯛꯈꯤꯗ꯭ꯔꯕ?" ꯁꯨꯁꯤꯂꯥ ꯃꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕꯤ ꯑꯔꯤꯕꯤ ꯃꯧꯅꯤ꯫ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯋꯥꯍꯩ ꯑꯃꯗ ꯃꯤꯗꯨꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯥꯏꯅ ꯈꯪꯕ ꯉꯝꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯥꯅ ꯆꯤꯡꯅꯔꯝꯕꯗꯨ ꯆꯨꯝꯃꯦ ꯈꯪꯂꯛꯄꯗꯒꯤ ꯌꯥꯝꯅ ꯔꯥꯁꯤ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯏ? ꯂꯩꯐꯝꯅ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ? ꯑꯃꯨꯛꯇ ꯍꯪꯒꯦ ꯍꯥꯏꯅ ꯈꯜꯂꯤꯅꯦ, ꯑꯗꯨꯕꯨ ꯍꯦꯛꯇ ꯀꯥꯎꯏ." ꯂꯣꯌꯥ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦ꯫ ꯁꯨꯁꯤꯂꯥꯅ ꯑꯔꯤꯕꯤ ꯃꯧ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯨꯄꯤ ꯀꯌꯥ ꯂꯣꯏꯅꯕꯗ ꯍꯩꯔꯕ ꯂꯣꯌꯥꯗ ꯄꯥꯛ ꯍꯦꯟꯖꯤꯟꯕ ꯉꯝꯕ ꯍꯧꯅꯗꯦ꯫ ꯑꯃꯨꯛꯁꯨ ꯅꯣꯛꯅ ꯈꯨꯠꯁꯤ ꯀꯣꯠꯂꯒ ꯍꯥꯏꯔꯛꯏ, "ꯃꯤꯡꯗꯗꯤ ꯍꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯦ, ꯑꯗꯨꯅ ꯉꯁꯤꯗꯤ ꯍꯪꯉꯛꯏꯗꯅ." ꯁꯨꯁꯤꯂꯥꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯒ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯃ ꯎꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯍꯪꯅꯤꯡꯉꯛꯏꯕ, ꯑꯗꯣ ꯍꯪꯉꯗꯤ ꯍꯥꯏꯔꯣꯗꯅ." "ꯏꯇꯩꯃ, ꯑꯩ ꯊꯝꯕꯥꯜꯈꯣꯡꯗꯒꯤꯅꯦ, ꯃꯤꯡꯅ ꯂꯣꯌꯥ ꯀꯧꯏ." ꯁꯨꯁꯤꯂꯥꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ ꯍꯣꯏꯗꯤ ꯁꯦꯟꯁꯦ ꯄꯥꯝꯕꯤ ꯑꯣꯏꯅꯒ ꯍꯧꯕ꯭ꯔꯥ ꯀꯔꯤꯅꯣ? ꯑꯣꯟꯊꯣꯛꯅ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯁꯤꯀꯤ ꯑꯃꯒꯤ ꯄꯥꯎ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ." "ꯍꯣꯏ ꯏꯇꯩꯃ, ꯁꯦꯟ ꯄꯥꯝꯕꯤ ꯍꯥꯏꯕꯕꯨ ꯏꯃꯥ ꯕꯕꯥ ꯑꯅꯤꯃꯛ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯉꯥꯛꯇꯅꯦ꯫ ꯑꯩ ꯏꯁꯥꯃꯛꯁꯨ ꯊꯤꯀꯥ ꯃꯆꯥ ꯃꯆꯥ ꯈꯔ ꯇꯧꯖꯔꯤ꯫ ꯑꯗꯨꯅ ꯁꯦꯟꯒꯤꯗꯃꯛꯇꯗꯤ ꯑꯋꯥꯠꯄ ꯂꯩꯇꯦ ꯍꯥꯏꯕ ꯇꯥꯔꯦ." ꯁꯨꯁꯤꯂꯥꯅ ꯀꯥꯡꯅꯣꯡꯃ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯁꯦꯟꯒꯤ ꯑꯋꯥꯠꯄ ꯂꯩꯇꯦꯅ ꯆꯨꯝꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯋꯥꯠꯄ ꯑꯃ ꯂꯩꯕꯗꯧꯅ ꯁꯦꯟꯒꯤꯗꯃꯛꯇꯗꯤ ꯑꯋꯥꯠꯄ ꯂꯩꯇꯦꯅ ꯀꯔꯤꯒꯤ ꯍꯥꯏꯔꯤꯕꯅꯣ? ꯁꯦꯟꯒꯤ ꯑꯋꯥꯠꯄ ꯂꯩꯇꯕ ꯏꯅꯥꯎꯗ ꯀꯔꯤ ꯋꯥꯠꯂꯕꯒꯦ?" ꯂꯣꯌꯥ ꯍꯔꯥꯎꯏ꯫ ꯏꯄꯥꯒꯤ ꯃꯍꯨꯠꯇ ꯏꯅꯥꯎ ꯍꯥꯏꯔꯛꯄꯁꯤꯗ ꯑꯅꯤꯡꯕ ꯃꯄꯥ ꯆꯥꯅꯔꯒꯗ꯭ꯔꯥ ꯍꯦꯛ ꯈꯜꯂꯤ꯫ ꯁꯨꯁꯤꯂꯥꯗ ꯄꯥꯝꯖꯅ ꯌꯦꯡꯂꯒ ꯑꯥꯔꯊ ꯂꯩꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯏꯇꯩꯃ, ꯁꯅꯥ ꯂꯨꯄꯥ ꯋꯥꯠꯇꯕ ꯅꯤꯡꯊꯧꯗ ꯀꯩꯁꯨ ꯂꯩꯇꯕ ꯃꯩꯇꯥꯟꯒꯤ ꯃꯊꯥ ꯁꯥꯏ ꯍꯥꯏꯕꯗꯨꯅꯤ." ꯑꯁꯤꯒꯨꯝꯕ ꯂꯣꯌꯥꯒꯤ ꯑꯥꯔꯊ ꯆꯦꯟꯕ ꯋꯥꯍꯩ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡꯗꯒꯤ ꯁꯨꯁꯤꯂꯥꯅꯁꯨ ꯃꯄꯨꯡ ꯐꯥꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯂꯣꯌꯥꯅ ꯃꯉꯣꯟꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯝꯃꯦ ꯍꯥꯏꯕꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯅꯧꯊꯣꯔꯛꯂꯦ꯫ ꯃꯁꯤ ꯁꯨꯁꯤꯂꯥ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ꯫ ꯑꯔꯤꯕꯅ ꯑꯅꯧꯕ ꯄꯥꯝꯕ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ? ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛꯇ ꯑꯣꯏ꯫ ꯃꯥꯅ ꯉꯔꯥꯡ ꯑꯍꯤꯡ ꯁꯥꯟꯅꯈꯤꯕ ꯃꯣꯟꯗ꯭ꯔꯪꯗꯣ ꯍꯧꯖꯤꯛꯇꯗ ꯃꯊꯤ ꯐꯣꯡꯂꯛꯂꯦ꯫ ꯉꯔꯥꯡ ꯑꯍꯤꯡ ꯂꯣꯌꯥꯅ ꯃꯉꯣꯟꯗ ꯅꯠꯇꯕ ꯋꯥꯈꯜ ꯈꯟꯕ꯭ꯔꯥ ꯍꯥꯏꯅ ꯁꯥꯟꯅꯈꯤꯕ ꯃꯣꯟꯗ꯭ꯔꯪꯅꯤ꯫ ꯃꯍꯥꯛꯁꯨ ꯃꯄꯨꯔꯣꯏꯕꯅ ꯀꯨꯏꯅ ꯅꯥꯈꯤꯕꯗꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯌꯥ ꯐꯪꯗꯅ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯇꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯄꯨꯟꯁꯤꯔꯣꯟ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯅꯤꯡꯂꯛꯂꯦ꯫ ꯎꯍꯟ ꯇꯥꯍꯟꯗ꯭ꯔꯒ ꯂꯣꯏꯔꯦ, ꯀꯩꯗꯧꯋꯦꯒꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯜꯂꯛꯂꯦ꯫ ꯍꯥꯏꯅꯔꯤꯕꯅꯤ, ꯍꯅꯨꯕꯅ ꯃꯧ ꯅꯍꯥ ꯄꯥꯝꯕ, ꯑꯔꯤꯕꯤ ꯃꯧꯅ ꯄꯥꯈꯪ ꯃꯆꯥ ꯄꯥꯝꯕ ꯍꯥꯏꯅ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤ ꯂꯩꯕꯅ ꯁꯨꯁꯤꯂꯥꯅ ꯂꯣꯌꯥꯒ ꯄꯨꯟꯁꯤꯔꯣꯟ ꯁꯥꯟꯅꯕ ꯃꯇꯝꯗ ꯀꯔꯤꯒꯤꯗꯤ ꯉꯛꯀꯅꯤ? ꯋꯥꯈꯜ ꯑꯁꯤꯅ ꯃꯥꯡꯑꯣꯏꯅꯔꯛꯇꯨꯅ ꯂꯣꯌꯥꯕꯨ ꯄꯨꯜꯂꯒꯦ ꯅꯤꯡꯗꯨꯅ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ,
ꯑꯗꯣ ꯁꯦꯟꯒꯤ ꯑꯋꯥꯠꯄ ꯂꯩꯇꯕ ꯏꯕꯨꯡꯉꯣꯗꯒꯤ ꯁꯦꯟ ꯈꯖꯤꯛꯇꯪꯗꯤ ꯄꯨꯖꯒꯦꯗꯅ ꯌꯥꯝꯅ ꯊꯨꯅꯗꯤ ꯁꯤꯡꯕ ꯉꯝꯃꯣꯏ ꯊꯥ 2ꯒꯤ ꯃꯇꯨꯡꯗ ꯁꯤꯡꯒꯦ ꯁꯦꯟꯗꯣꯏꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤꯅꯤꯗ ꯁꯥꯟꯅꯔꯤꯕꯁꯤ ꯂꯣꯌꯥꯅ ꯁꯥꯟꯅꯕꯅꯤ ꯑꯃꯨꯛ ꯁꯨꯁꯤꯂꯥꯅ ꯑꯣꯟꯈꯠꯇꯨꯅ ꯁꯥꯟꯅꯁꯜꯂꯛꯄ ꯑꯁꯤꯗ ꯂꯣꯌꯥ ꯍꯔꯥꯎꯖꯩ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯂꯒꯅꯤ ꯈꯟꯗꯨꯅ ꯉꯥꯏꯉꯝꯗꯕ ꯃꯇꯧ ꯎꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯌꯥ ꯌꯥꯝꯕ ꯁꯦꯟꯐꯝꯅꯣ ꯁꯨꯁꯤꯂꯥꯅ ꯑꯌꯥꯝꯕ ꯅꯠꯇꯦꯗ ꯂꯨꯄꯥ 5,000 ꯈꯛꯇꯅꯤ ꯃꯗꯨꯗ ꯂꯣꯌꯥꯅ ꯈꯪꯂꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯥꯝꯅ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗ ꯏꯇꯩꯃ ꯑꯩꯒꯤ ꯁꯦꯟ ꯈꯨꯄꯨꯊꯣꯛꯁꯤ ꯃꯌꯥꯝꯒꯗꯤ ꯃꯥꯟꯅꯗꯦ ꯁꯦꯟꯗꯣꯏꯒꯤ ꯋꯥꯗꯤ ꯇꯣꯛꯈꯣ ꯁꯤꯡꯉꯛꯀꯗꯕ ꯄꯩꯁꯥꯗꯤ ꯑꯩꯗꯤ ꯄꯨꯊꯣꯛꯇꯦ ꯁꯤꯡꯉꯛꯑꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯉꯁꯤꯃꯛ ꯂꯧꯍꯧꯕ ꯌꯥꯒꯅꯤ ꯁꯨꯁꯤꯂꯥ ꯃꯃꯤ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯏ ꯑꯗꯨꯒ ꯈꯪꯉꯥꯏ ꯈꯪꯖꯤ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯁꯤꯡꯉꯣꯏꯗꯕ ꯄꯩꯁꯥ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯂꯣꯌꯥꯅ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯍꯣꯏ ꯏꯇꯩꯃ ꯁꯤꯡꯉꯣꯏꯗꯕ ꯄꯩꯁꯥꯅꯦ ꯁꯨꯁꯤꯂꯥ ꯚꯥꯞ ꯇꯥꯏ ꯑꯗꯨꯅ ꯅꯐꯣꯏ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯁꯦꯟ ꯈꯨꯄꯨꯊꯣꯛꯁꯤ ꯃꯔꯧ ꯂꯩꯅꯦ ꯑꯩ ꯁꯦꯟꯗꯨ ꯂꯧꯕ ꯀꯤꯖꯩꯕꯣ ꯁꯦꯟꯗꯨꯒꯤ ꯃꯔꯨꯝꯗ ꯑꯔꯨꯕ ꯑꯃ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯂꯣꯌꯥꯅ ꯃꯃꯥꯏꯗꯨ ꯈꯖꯤꯛꯐꯥꯎ ꯃꯆꯨ ꯂꯥꯡꯗꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯏꯇꯩꯃ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯨꯅꯨꯗ ꯑꯔꯨꯕ ꯈꯨꯗꯤꯡꯃꯛ ꯂꯥꯏꯍꯟꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯏꯇꯩꯃꯅꯕꯨ ꯂꯥꯏꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯍꯦꯛꯇ ꯂꯥꯏꯍꯟꯕ ꯌꯥꯕ ꯄꯣꯠꯅꯤ ꯑꯩꯒꯤ ꯋꯥ ꯍꯥꯏꯕꯕꯨ ꯁꯤꯡꯉꯛꯑꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯧꯕ ꯌꯥꯒꯅꯤ ꯑꯁꯤꯅꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯊꯦꯡꯅꯔꯒ ꯈꯪꯕ ꯍꯥꯏꯕꯗꯨꯅꯤ ꯅꯪꯒꯤ ꯁꯤꯡꯉꯣꯏꯗꯕ ꯄꯩꯁꯥꯗꯣ ꯊꯝꯂꯝꯃꯣ ꯂꯣꯌꯥ ꯃꯅꯤꯕꯦꯛ ꯁꯠꯇꯣꯛꯂꯒ ꯂꯨꯄꯥ 5,000 ꯂꯧꯊꯣꯛꯏ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯐꯟꯁꯥꯡꯗꯨꯗ ꯊꯝꯂꯝꯂꯒ ꯁꯨꯁꯤꯂꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯇꯩꯃ ꯄꯩꯁꯥꯁꯤ ꯂꯧꯍꯧꯔꯕꯅꯤꯅ ꯀꯩꯗꯧꯉꯩ ꯂꯥꯏꯍꯟꯁꯤꯒꯦ ꯁꯨꯁꯤꯂꯥꯅ ꯄꯩꯁꯥꯗꯨ ꯂꯧꯈꯠꯂꯒ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯪꯅ ꯁꯤꯜꯂꯛꯀꯗꯕꯅꯤ ꯀꯩꯅꯣ ꯑꯩꯅ ꯀꯔꯝꯅ ꯈꯪꯒꯅꯤ ꯂꯣꯌꯥꯅ ꯍꯥꯏꯐꯦꯠꯇꯪ ꯈꯜꯂꯒ ꯑꯗꯨꯗꯤ ꯍꯌꯦꯡꯃꯛ ꯁꯤꯜꯂꯛꯀꯦ ꯌꯥꯒꯗ꯭ꯔꯥ ꯁꯨꯁꯤꯂꯥ ꯀꯩꯗꯧꯏ ꯍꯥꯏꯕꯒꯤ ꯈꯟꯅ ꯂꯩꯔꯤꯉꯩ ꯄꯩꯁꯥꯁꯨ ꯑꯃꯨꯛ ꯐꯪꯂꯕ ꯑꯗꯨꯗꯗꯤ ꯍꯔꯥꯎꯖꯔꯝꯃꯤ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯌꯥꯔꯦ ꯁꯨꯁꯤꯂꯥꯅ ꯑꯃꯨꯛ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯍꯥꯛꯁꯤ ꯑꯉꯥꯡꯅꯤ ꯄꯥꯈꯪꯅ ꯍꯥꯏꯗꯨꯅ ꯏꯁꯝ ꯁꯝꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯄꯥꯈꯪ ꯆꯤꯡꯖꯤꯡꯕ ꯑꯉꯥꯡ ꯃꯤꯉꯝꯕ ꯑꯣꯏꯔꯝꯂꯦ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯣꯏꯅꯔꯨꯕꯒꯤ ꯀꯔꯤꯁꯨ ꯏꯀꯥꯏꯗꯅ ꯂꯣꯌꯥꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯏꯇꯩꯃ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯃꯈꯩ ꯄꯥꯈꯪꯅꯤ ꯆꯥꯗ꯭ꯔꯤ ꯃꯈꯩ ꯑꯌꯨꯛꯅꯤ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯑꯉꯥꯡ ꯃꯤꯉꯝꯕ ꯍꯥꯏꯔꯤꯁꯤꯅ ꯏꯇꯩꯃꯕꯨ ꯉꯝꯅꯤꯡꯕꯗꯒꯤꯅꯤ ꯁꯨꯁꯤꯂꯥꯅ ꯇꯤꯛ ꯇꯤꯛ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯍꯣ ꯉꯝꯖꯔꯣ ꯉꯝꯖꯔꯣ ꯍꯌꯦꯡꯗꯒꯤ ꯉꯝꯖꯔꯣ ꯑꯁꯨꯝꯅ ꯁꯨꯁꯤꯂꯥ ꯂꯣꯌꯥꯒꯤ ꯂꯥꯡꯗ ꯑꯗꯨꯃꯛ ꯊꯨꯈꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯂꯣꯌꯥꯅꯤ ꯁꯨꯁꯤꯂꯥꯒꯤ ꯃꯆꯥꯅꯨꯄꯤ ꯔꯨꯁꯤꯌꯥ ꯎꯕ ꯃꯇꯝꯗ ꯂꯣꯌꯥ ꯔꯨꯁꯤꯌꯥꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯊꯝꯂꯛꯈꯤ ꯂꯣꯌꯥꯒ ꯁꯨꯁꯤꯂꯥꯒ ꯅꯨꯡꯁꯤꯅꯕꯁꯦ ꯃꯀꯥ ꯈꯖꯤꯛ ꯐꯥꯎꯕ ꯐꯪꯈꯤꯗꯦ ꯌꯥꯝꯅ ꯍꯩꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯩ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯕ ꯃꯥꯜꯍꯜꯂꯤ ꯑꯗꯨꯅ ꯀꯅꯥꯅꯁꯨ ꯃꯈꯣꯏꯅꯤꯗ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯅꯈꯤꯗꯦ ꯀꯌꯥꯃꯨꯛ ꯃꯄꯥꯅꯤꯅ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯖꯍꯟꯒꯦ ꯍꯥꯏꯕꯕꯨ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕ ꯄ꯭ꯔꯃꯣꯗ ꯃꯅꯥꯄꯔ ꯄ꯭ꯔꯕꯤꯟ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯤ ꯃꯆꯥꯅꯨꯄꯤ ꯔꯨꯁꯤꯌꯥ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯊꯥꯖꯍꯟꯈꯤ ꯂꯣꯌꯥꯕꯨ ꯂꯩꯀꯥꯏ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯐꯥꯎ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯌꯥꯈꯤ ꯃꯍꯥꯛꯄꯨ ꯑꯐꯕ ꯃꯤꯅꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯅꯤ ꯍꯥꯏꯅ ꯈꯟꯅꯈꯤ ꯑꯗꯨꯅ ꯂꯣꯌꯥꯅꯁꯨ ꯂꯧꯊꯣꯛ ꯂꯧꯄ ꯂꯩꯇꯅ ꯍꯪꯒꯣꯏꯗꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯏ ꯃꯍꯥꯛꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯄ ꯍꯟꯅꯤꯡꯕ ꯃꯇꯝꯗ ꯍꯟꯈꯤꯕ ꯃꯇꯝꯗ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯈꯟꯅꯈꯤꯗꯦ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯣꯌꯥ ꯑꯃꯗꯤ ꯁꯨꯁꯤꯂꯥꯅ ꯂꯧꯈꯤ ꯁꯝꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯍꯣꯜꯗ ꯚꯣꯠꯀꯤ ꯑꯣꯖꯥ ꯂꯩꯅ ꯂꯩꯅ ꯅꯣꯠ ꯇꯧꯕ ꯃꯇꯝꯗ ꯍꯩꯕꯒꯨꯝꯕ ꯖꯥꯠꯅꯤ ꯅꯣꯡꯃ ꯅꯨꯡꯊꯤꯟꯒꯤ ꯃꯤ ꯆꯤꯛꯄ ꯇꯟꯖꯥ ꯑꯃ ꯆꯥꯎꯔꯥꯛꯅ ꯄꯨꯡ 12 ꯈꯖꯤꯛꯇꯪ ꯍꯦꯜꯂꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯂꯣꯌꯥ ꯁꯨꯁꯤꯂꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯍꯧꯁꯥꯅ ꯃꯥꯅ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯗꯕ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯄꯅꯤ ꯃꯥꯅ ꯈꯪꯏ ꯄ꯭ꯔꯕꯤꯟ ꯆꯥꯛꯅ ꯆꯥꯔꯒ ꯍꯖꯤꯔꯥ ꯁꯨꯕ ꯆꯠꯈꯤꯕꯅꯤ ꯔꯨꯁꯤꯌꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯈꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕ ꯄ꯭ꯔꯃꯣꯗ ꯍꯥꯏꯔꯦ ꯑꯁꯤꯕꯒꯨꯝꯕꯅꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯦ ꯑꯁꯤꯒꯨꯝꯕ ꯑꯍꯥꯡꯕ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯡꯁꯤꯠ ꯆꯦꯛꯂꯥ ꯑꯅꯤꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯍꯦꯛ ꯍꯦꯛ ꯐꯪꯏ
ꯃꯁꯤꯗꯕꯨ ꯇꯥꯟꯅꯅꯕ ꯃꯕꯥꯅꯤꯅ ꯁꯤꯜꯂꯤꯕꯅꯤ ꯋꯥꯈꯜ ꯑꯁꯤꯅ ꯃꯥꯡꯑꯣꯟꯅꯔꯒꯅꯤ ꯉꯁꯤ ꯂꯣꯏꯍꯥꯅ ꯂꯥꯛꯂꯤꯕꯁꯤꯁꯨ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯖꯔꯛꯀꯦ ꯍꯥꯏꯈ꯭ꯔꯤꯕ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯁꯨꯃꯥꯡꯒꯤ ꯆꯨꯔꯤ ꯇꯥꯐꯝꯗ ꯂꯦꯞꯂꯒ ꯂꯣꯏꯍꯥꯅ ꯀꯧꯔꯛꯏ ꯏꯇꯩꯃ ꯏꯇꯩꯃ ꯔꯨꯁꯤꯌꯥ 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 ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯅꯤ ꯂꯣꯏꯍꯥꯅ ꯀꯧꯕ ꯇꯥꯕꯗꯒꯤ ꯍꯧꯒꯠꯂꯒ ꯃꯄꯥꯟ ꯊꯣꯛꯂꯛꯏ ꯂꯣꯏꯍꯥ ꯎꯕꯗ ꯍꯥꯏꯔꯛꯏ ꯀꯀꯥ ꯂꯥꯛꯏꯕ꯭ꯔꯥ ꯃꯉꯣꯟꯗ ꯀꯥꯈꯠꯂꯛꯑꯣ ꯑꯩ ꯃꯣꯔꯥ ꯂꯧꯊꯣꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯔꯨꯁꯤꯌꯥ ꯏꯃꯨꯡꯗꯒꯤ ꯃꯣꯔꯥ ꯂꯧꯊꯣꯛꯄ ꯆꯪꯈꯤ ꯂꯣꯏꯍꯥꯅ ꯃꯉꯣꯟꯗ ꯀꯥꯈꯠꯂꯛꯑꯒ ꯔꯨꯁꯤꯌꯥꯅ ꯄꯨꯊꯣꯔꯛꯄ ꯃꯣꯔꯥꯗꯨꯗ ꯐꯝꯃꯤ ꯍꯦꯛ ꯐꯝꯊꯕꯒ ꯍꯥꯏꯔꯛꯏ ꯇꯨꯝꯃꯝꯃꯤꯔꯣ ꯏꯇꯩꯃꯅ ꯀꯗꯥꯏ ꯆꯠꯈꯤ ꯍꯣꯇꯦꯜꯁꯨ ꯊꯣꯡ ꯂꯣꯜꯂꯤ ꯔꯨꯁꯤꯌꯥꯅ ꯀꯩꯁꯨ ꯈꯟꯗꯅ ꯏꯇꯤꯡ ꯇꯤꯡꯅ ꯍꯥꯏꯔꯛꯏ ꯐꯃꯨꯡꯗ ꯁꯨꯝ ꯍꯤꯞꯄꯝꯕꯅꯤ ꯏꯃꯥꯗꯨ ꯕꯕꯥꯒ ꯂꯣꯏꯅꯅ ꯗꯣꯛꯇꯔꯗ ꯆꯠꯈꯤ ꯑꯩꯅ ꯌꯨꯝ ꯁꯪꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ ꯀꯀꯥ ꯂꯣꯏꯌꯥ ꯔꯨꯁꯤꯌꯥꯅ ꯃꯇꯣꯝꯇ ꯂꯩ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯊꯧ ꯃꯔꯝ ꯈꯪꯗꯅ ꯈꯪꯍꯥ ꯍꯔꯥꯎꯕꯒꯨꯝ ꯇꯧꯏ ꯃꯁꯤ ꯐꯠꯇꯕ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯍꯦꯛ ꯐꯪꯕ ꯃꯇꯝꯗ ꯍꯦꯛꯇ ꯑꯣꯏꯒꯜꯂꯤ ꯑꯗꯨꯒ ꯐꯠꯇꯕ ꯋꯥꯈꯜꯁꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯄꯣꯛ ꯍꯦꯛꯇ ꯄꯣꯛꯂꯛꯏ ꯃꯥꯒꯤ ꯋꯥꯈꯜꯗ ꯇꯥꯟꯖꯥ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯗꯕ ꯅꯠꯇꯦ ꯐꯪꯉꯤꯉꯩꯁꯤꯗ ꯅꯥꯟꯊꯣꯛꯍꯟꯕ ꯆꯨꯝꯗꯦ ꯍꯥꯏꯅ ꯈꯟꯈꯤ ꯐꯠꯇꯕ ꯂꯧꯁꯤꯡꯗ ꯃꯄꯥ ꯂꯩꯇꯕ ꯂꯣꯏꯍꯥꯅꯤ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯥꯠꯄ ꯂꯤꯂꯥꯗꯨ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯅꯨꯡꯗ ꯂꯩꯕ ꯋꯥꯈꯜꯗꯨ ꯃꯥꯏꯊꯣꯡꯗ ꯇꯥꯍꯟꯗꯅ ꯌꯥꯝꯅ ꯐꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ ꯑꯁ ꯇꯥꯗꯒꯤ ꯑꯅꯥꯕꯁꯤ ꯈꯔ ꯊꯨꯅ ꯐꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤꯅꯦ ꯏꯇꯩꯃꯒ ꯅꯪꯒꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯕ ꯇꯥꯔꯦ ꯀꯝꯗꯧꯅꯤ ꯑꯁꯤꯒꯨꯝꯕ ꯂꯣꯏꯌꯥꯒꯤ ꯇꯥꯇꯤ ꯈꯪꯖꯗꯕꯅꯤꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯅ ꯈꯟꯗꯨꯅ ꯔꯨꯁꯤꯌꯥꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯏ ꯑꯆꯨꯝꯕꯅꯤ ꯀꯀꯥ ꯕꯕꯥꯒꯤ ꯑꯅꯥꯕꯁꯤꯗꯪ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯂꯣꯏꯌꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯇꯧꯅꯤ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕ ꯌꯥꯕꯗꯤ ꯅꯠꯇꯦꯗꯣ ꯉꯝꯅ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯑꯩꯅꯁꯨ ꯃꯔꯛ ꯃꯔꯛꯇ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯩꯒꯤ ꯇꯥꯗꯁꯤ ꯑꯩꯒꯤ ꯍꯦꯛ ꯇꯥꯗꯅꯤ ꯈꯜꯂꯤꯕꯅꯤ ꯏꯇꯩꯃꯕꯨꯁꯨ ꯏꯇꯩꯃꯃꯛꯅꯤ ꯈꯟꯅ ꯅꯨꯡꯁꯤꯖꯩ ꯑꯗꯣ ꯅꯪꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗꯤ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯑꯣꯏꯗꯦꯀꯣ ꯍꯣꯏ ꯀꯀꯥ ꯀꯀꯥ ꯍꯣꯏꯒꯤ ꯊꯧꯖꯥꯟꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯊꯣꯏꯗꯣꯛꯄ ꯑꯣꯏꯗ꯭ꯔꯤ ꯂꯣꯏꯌꯥꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯁꯥꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯅꯪꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯗꯨꯃꯗꯤ ꯌꯥꯝꯅ ꯐꯩ ꯀꯟꯅ ꯍꯣꯠꯅꯧ ꯀꯀꯥꯅꯁꯨ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯂꯛꯀꯅꯤ ꯑꯩꯗꯤ ꯅꯨꯄꯥꯕꯨ ꯑꯣꯏꯔꯣ ꯅꯨꯄꯤꯕꯨ ꯑꯣꯏꯔꯣ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯕꯁꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯀꯥꯎꯕ ꯑꯃꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ ꯏꯍꯦ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯑꯩꯒꯤ ꯀꯥꯔꯗ ꯍꯩ ꯃꯍꯤ ꯌꯥꯎꯕꯅꯦ ꯑꯩ ꯂꯧꯔꯨꯒꯦ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯑꯃꯃꯝ ꯊꯛꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯏꯌꯥ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯑꯗꯨꯒ ꯀꯥꯔꯗꯒꯤ ꯍꯩ ꯃꯍꯤ ꯑꯅꯤꯗꯨ ꯂꯧꯔꯒ ꯂꯥꯛꯏ ꯃꯁꯤ ꯃꯥꯅ ꯅꯨꯄꯤꯗ ꯆꯠꯊꯕ ꯁꯥꯖꯠꯀꯤ ꯈꯨꯠꯂꯥꯏꯅꯤ ꯑꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯃꯥꯒꯤ ꯀꯥꯔꯗ ꯍꯩ ꯃꯍꯤꯁꯤ ꯍꯥꯞꯄꯒ ꯆꯠꯂꯤ ꯃꯍꯥꯛꯅ ꯍꯩ ꯃꯍꯤꯗꯨ ꯔꯨꯁꯤꯌꯥꯗ ꯑꯃ ꯄꯤꯔꯒ ꯃꯥꯅ ꯑꯃ ꯊꯛꯏ ꯀꯔꯤꯁꯨ ꯈꯪꯖꯗꯕꯤ ꯏꯆꯝ ꯆꯝꯖꯕꯤ ꯔꯨꯁꯤꯌꯥꯅ ꯀꯔꯤꯁꯨ ꯈꯟꯊꯔꯨꯗꯅ ꯍꯩ ꯃꯍꯤ ꯑꯗꯨꯕꯨ ꯊꯛꯂꯝꯃꯤ ꯍꯦꯛ ꯊꯛꯄ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯃꯀꯣꯛꯇꯨ ꯈꯪꯉꯧ ꯉꯧꯔꯛꯏ ꯆꯤꯡꯅꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯣꯏꯌꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯒꯅꯤꯡꯉꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯃꯁꯥꯗꯨ ꯆꯨꯝꯅ ꯐꯝꯕ ꯉꯝꯗꯕꯗꯒꯤ ꯇꯞꯅ ꯇꯨꯊꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯣꯏꯌꯥꯅ ꯊꯨꯅ ꯍꯧꯒꯠꯂꯒ ꯔꯨꯁꯤꯌꯥꯕꯨ ꯄꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯒ꯭ꯌꯥꯟ ꯄꯨꯔꯥ ꯃꯥꯡꯗ꯭ꯔꯤꯕ ꯔꯨꯁꯤꯌꯥꯅ ꯂꯣꯏꯌꯥꯒꯤ ꯁꯔꯝꯆꯠ ꯑꯗꯨ ꯇꯨꯈꯠꯆꯈꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯄꯨꯡꯈꯥꯏ ꯑꯃꯨꯛ ꯂꯩꯔꯒ ꯂꯣꯏꯌꯥ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯂꯥꯟꯐꯝ ꯑꯃ ꯖꯣꯏ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯨꯝ ꯅꯨꯡꯉꯥꯏꯈꯤ ꯀꯔꯤꯁꯨ ꯊꯧꯋꯥ ꯁꯥꯗꯅ ꯃꯥꯒꯤ ꯀꯥꯔꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥꯗꯤ ꯃꯉꯥꯁꯨꯕ ꯏꯄꯤꯁꯣꯗꯇ ꯑꯃꯨꯛ ꯎꯅꯔꯁꯤ ꯂꯝꯆꯠꯀꯥꯝꯕꯤꯒꯤ ꯃꯉꯥꯁꯨꯕ ꯁꯔꯨꯛ ꯅꯨꯄꯤꯁꯤꯡꯗꯒꯤ ꯃꯔꯥꯜ ꯅꯠꯇꯦ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ